Kurumjari material recipe channel asigi maikai dagi mayam taram nokseri aina ngasi semjagadori recipe asidi chutney su haiba jai adudagi achar su haiba jai ba ado chutney di akoina semlaba matungda nomani ni charaga adudagi kuina hena thamba yade ado asidi ngasi semaga chahi ama dagi hena thamba yagani ba adudagi akoigi mapanda daila su tamduna leiba ichininau sing adudagi mapanda thabak tawduna leiba ichininau sing nasu yumdagi asumna semaga puraga chappa matamda chahi ama dagi hena thamba yagani adudagi akoina yumda leiraga su yumda adum semjallaga thambada chahi ama dagi hena su sidina bajayaba ado masi yamna su lai sembada magi pochang su yamna li ado asi kamaina semgani haibado ai video sida jarake maya video se loiba hawa yingbi chutney ase sembada changada machal singado ai haijarake ahan bada ina sida moro atek khara lojare moro atek se phajana chamthoglaga nungsada magi machumdo kangba achotpado kangba phawba phawdogle adudagi asida chanam khara khoklaga masisu nungsada phajana magi achotpado kangba phawba phawdogle adudagi asina sing sisu phajana mapu khoktoklaga magi achotpado kanghalle adudagi asida thum khara leijare adudagi asina amchur powder neba haibadi akogi hainau akangbagi powder neba asi yumda semlaga chuja yumda koina hainau gi matamda hainau asangbado mapu phajana khoktoklaga papana soiraga kanghallaga adudagi takhairaga thamba adusu yai adu ai gi sidi ready made ni asmaina su amchur powder haraga phangwani amchur powder sigi mahutta vinegar oina sijina su yagani adudagi achada hapnaba hangam thau machal singa se haiba loirabanina sembagi process ta amuk chalasi hojik grinding jar ama laurani asida chanam ja hapirani adudagi singa chanam ga se hana phajana takhai birani asi yamna henjana kupna takhai ga jabanate khitang pauna dum thamgani ba hojik chanam ga singa se takpa loire asi yamna henjana kupna takadabanate adum khara paurok thamgani asi lokthok pirani kona pakpam da lokthok pire hojik asida amu morok atek pa hapsan birani morok atek ba sisu grinding jar asida hapchale asisu yamna kupna takkadaba nate khara paurap thamgani hojik morok atek ba sisu takpa loire asi grinder da taktaba taraga su suraga su yagani asisu hapsan birani kana gumbagi yumda dengi gumba leiraga di dengi da surasu yagani natraga toksu da surasu dum yagani hojik morok atek ba asuba da su hape adudagi sing chanam ahum ase phajana mix tobirani hojik phajana mix tobire asida isagi changda thum hapirani thumse samas achoba amaga takhai hapirani adudagi ngasai amchur powder do hapirani asigi mahutta vinegar oina hapasu yai amchur powder se samas achoba ani gumbagi changda hapire ai mathang taba video singda amchur powder karamna sengmani haibado adum hapcharake adusu hojik phajana mix tobirani
ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯊꯥꯎ ꯍꯥꯞꯄꯤꯔꯅꯤ ꯊꯥꯎꯁꯦ ꯍꯪꯒꯥꯝ ꯊꯥꯎ ꯑꯣꯏꯅ ꯍꯥꯞꯄꯤꯒꯅꯤ ꯊꯥꯎꯁꯦ ꯑꯗꯨꯝ ꯆꯥꯡ ꯑꯃ ꯌꯦꯡꯅ ꯍꯥꯞꯄꯤꯒꯅꯤ ꯌꯥꯝꯅꯁꯨ ꯍꯦꯟꯖꯟꯅ ꯍꯥꯞꯀꯗꯕ ꯅꯠꯇꯦ ꯊꯥꯎꯁꯦ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯐꯖꯅ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯌꯥꯔꯦ ꯍꯧꯖꯤꯛ ꯑꯁꯤ ꯅꯨꯡꯁꯥꯗ ꯐꯖꯅ ꯐꯧꯕꯤꯔꯅꯤ ꯅꯨꯡꯁꯥꯗ ꯐꯖꯅ ꯐꯧꯔꯕ ꯃꯇꯨꯡꯗ ꯗꯕꯥꯗ ꯍꯥꯟꯖꯟꯕꯤꯗꯨꯅ ꯊꯝꯕꯤꯒꯅꯤ ꯉꯁꯥꯏꯒꯤ ꯆꯠꯅꯤ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄꯤꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯃ ꯐꯖꯅ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄꯤꯒꯅꯤ ꯉꯁꯥꯏꯒꯤ ꯐꯧꯗꯣꯛꯈꯤꯕ ꯆꯠꯅꯤ ꯑꯗꯣ ꯅꯨꯡꯁꯥꯗꯒꯤ ꯂꯧꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯗꯕꯥ ꯑꯃꯗ ꯍꯥꯟꯖꯟꯕꯤꯔꯅꯤ ꯑꯩꯅ ꯁꯤꯗ ꯒ꯭ꯂꯥꯁꯀꯤ ꯗꯕꯥ ꯑꯃ ꯂꯧꯖꯔꯦ ꯑꯁꯤꯒꯨꯝꯕ ꯑꯆꯥꯔꯒꯨꯝꯕ ꯆꯠꯅꯤꯒꯨꯝꯕ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯒ꯭ꯂꯥꯁꯀꯤꯗ ꯍꯥꯞꯄꯤꯌꯨ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯅꯤ ꯑꯁꯦ ꯗꯕꯥ ꯑꯁꯤꯗ ꯍꯥꯟꯖꯜꯂꯦ ꯑꯁꯨꯝꯅ ꯆꯠꯅꯤ ꯑꯁꯦ ꯁꯦꯝꯃꯒ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯆꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕꯁꯨ ꯌꯥꯒꯅꯤ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯄꯨꯒꯦꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯁꯨꯝ ꯌꯥꯒꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯗ ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯕꯦꯜ ꯕꯇꯟ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ